Laibak miyam amadi mari lainaba kayana state asida thogliba isu kayada mahiroi singgi academic career kaihan biganu amadi mahimasin tambada ayat apan pibiganu haina all Manipur recognized private school welfare association gi mai kaidei phongdorok deja Manipur da lairiba isu sina maram oraga aikogi mahiroi singda duki matik mahimasin tambada ayat apan sida duki matik Manipur sida laire haibadu haijaningoja aduga aikogi all Manipur recognized private school welfare association mai kai degi phongdor oliba ofam se da kari wafam thambi nas amodin chumna letre taseng na kan da de huji akhoi taseng huji ngasai yeng bir mok tun le ngasai de khanan ne ri myam sida akhoi gi apa nungai wari am yaw de na hoi aduna huji le ba akhoi Manipur gi state present state situation sida di maya mapanda akhoi chatna wi myam yaw ni ngasai na haje ri do brain drain makhalam ne si jo because of lack of opportunities in the state Manipur da leba opportunity later ba haitare ken ai sa ta hona jage ai gonde ai entrepreneur ni ai startup mating pamu have kans the why did malala kans the practical di yade aduna hujigi hariba akoina khangda badi hujik leba akogi situation sida da akogi na myam ji lan gi khulai pai na chaluba adagi leidna kun ngai bo khole myam ji leina na myam ju yorni adu na myam sing sigi makogi future de kaino habani makhoi tung no rakdo kaino arum khulai jum pa lai gido bra na taga uji gidum nga lai gido bra na kamain tawdo no arum makhoi gi career de kamain tawo makhoi gi imung manung heng kamain thal ka daga hai lai na ko magi personal career aduna kwade maru budi akhoi gi uji nau na hori ba mahiro sing haija batare alaman sing di punji amam na kan di loire bani akhoi di lala bani haija batare aduna Hujikti isagi kanme mota koi tungi generation gi oina kanba tungi hujiki haiba mahiro sing sina kamai to na moida matik chawa akoi gi khunai am ogeda gi hata gadi mai sang haija batare ko government ki school sing su loina mak akoi gi upgrade to mathau ta miam da akoi gi leiba education haija batare ko education aphaba mai makhal gi education masi gi mipum kudi mot pham mathau ta ka maram di hujik yeng bione private school lamada lupa lising kuntra admission matamda aduna business oina torok kan dadi hoi oja phaba tolop yam chong pira kans da nek pa yai adu lupa lising kuntra tham lupa lising anhum piba ngamde ba family sing se Manipur kyam lege haiba du wai ne aduna adu ta gadi like sen pai da mina like hairunu sen pai anguna like tamge private school tamge hai ta gadi madugi ngasai manadaba thong manadaba haijaba tare ko maruchu manahan ma thau tai hai ta gadi maramdi education jine khwane maru oibane hayeng tungi Manipur gi laibak lep tu di laibak si khunai si gi laibak lep tu di hauri ba akoi naha sing sin lepo dabane madugi lepak tu naha sing sida education deprive torba moida laik laisu phangan tamba phangan raba makoi de matik chaba akoi gi education pibiba phangan raba aduga pina bo khona ba kangu sing na su phajana khona bi hai ta ko adu oi ta gadi Manipur gi lariba akoi lebak sigi kanglai pak sigi sana lebak nen harise hayang tungda kai orakata ge haibdu di yamna aruba akoi gi kano ma da akoi gi spiral haija batare koi unga makha da sum sarka kan sida rock bottom york pui phim do adu phim da legido khunai ama oi ta gadi madai ka khalak puri matam ko changani aduna akoi gi lariba hujiki matam sida akoi gi lu ta ga su akoi gi education sidi atmosphere sidi akoi gi like tamba mahiro losing sing sigidi akoi shon mi da ba haitare ban tawta ga su tongana ban to bi ga to bi aduga but hoji leiba school amadi private institution hoji leiba mahi tamil tam sing se sida su akoi gi aso kan to ba akoi disturbance amada pibidana like taman mari dum masida amuke na akoi emphasis pium thoi amuke na support mum thoi akoi mahi aduga mahi tamiba akoi gi kano sing da su Satra ma'am, koi students ma'am dusu, akoi na makoi dusu, kena ma special oiba koi kena haija batare ko attention pibi dana makoi da wahan da ba makoi da stress pibi da ba ngaminge ada moi da kena na sin da ba haitare ko amain to na kitang akoi gi kunai chi haita ga di sat koi mai roising sini ana mai roising se masigi interest da government su organization sing su miyam su thau to thau tai